Amazing Bible Prophecy Ministry na Fox Books of Martyrs tagi Christian singbo ornai bigi wari puduna amuk laksari ngasi su Italy gi akoi bida laiba yamna singthaningai oiba Bible na haiba Bible gi dharma Protestant gi dharma chatpa gi damak Prabhu Jisu Krista gi damak thawai thakiba mioi khara gi wari puduna laksari aduna hanba wari se John Moles ki wari oigini aduga wari ani ahum khak tentangna pujarai ahan badai khoi shoda patna to minase sagadalai bei paisho yam thaga sare ngasi su Italy gi akoi bida laiba maming chatpa nahakna haibe inba Prabhu Jisu Krista gi damak thawai thakiba mioi ani ahum gi wari lichaga tawri masida nahna por pinabiu thawai asing mutun loina biu wari sing asi taraga khoi gi thamoi dasu na ke asumba gi damak thona phana aki belai tan lepang amba aroi phoba thawai tharabusu thaba ngamba dugumba thona atho pinabiu tari be sinauk sing dasu na bol pinabiu Prabhu Jisu Krista gi minde khuramjari amen aina ahan bigi wari asidi John Moles haidiba Christian nupa asigi wari lijarake mahak ase Rome da poe aduga mahaki mama mapa sing ase mayamna singthanaba aduguma imungni ma masai gi chahi 33 suba matamda Rome da laiba mokogi lamboi bagi mokogi lairik tampham mokogi father oirakadaba aduga mokogi bishop oirakadaba adugumba school aduda mahak se ming chalaga mahak se lairik tamlame adubu mana mafum asida lairik thamba matamda mahangna kala gi lamda bigyan gi lamda amusung tongan tongan ba lon sing Latin Hebrew Greek haiba lon sing asida mahakse yamna thuna hairame mahakse aduna masai gi triumphant suba matamda mahakse makoi gi purohit ama oibagi adugumba order ado mahak phangame sumaina phange phanglaba matungda amuk adugi matungda mahakse Ferrara hairebe Italy gi mafam amada adugumba sahar amada mahak ase amuk salame mahak tharame hairebe mafam asida mahak chahi taruk chumna mahaki study mahaki lai mahi masing tambado satharame sumaina sangthana satharame matugi matungda hairebe chahi taruk training tawraba matungda mahakse university da theology gi mokoigi paba mokoigi misingda Bible paraga takpiba adugumbado mahamu oirameba adubu mahangna mafum asida mahangna asigumba Bible gi asumba mayamse Bible na takpibudigi onna tainabda mokoina pau mokoina takpiu haiba adum sumaina takpiba asida mahakse yamna nungai thana maki mathauji pangtholame aduga asumba mayam adu Rome gi aramba mayam dubu khumjalaga gospel gi achumba mayam do adusu lana takpiba adugumba duda mahakse am nungairamde aduga sahi mafam aduda sahi khara lairaba matungda amuk mahakse Behonia haiba mafam asida Italy gi mafam asida mahakse mafam aduda amuk tharame mahak chalame adubu haiba mafam asida di mahakse professor university gi oja professor oirame asmaina oja oiba matamda mahangna tongan tonga reform religion haibdi Roman Catholic nataba koina Protestant pura Protestant ju matam asida Protestant ju kaudribani adugumba asengba Bible gi dharma takpiriba misingna aphau mising iramba mokoina iramba lairik sing aduga mokoina iramba chithi mokoina chede iramba sing adu mahana paba phanglame haidiba lairik sing ase mahana paba matamda khangre madidi Pope Roman Catholic Church ki Pope na aduga mokoigi church asina takpiriba singse aranbani habse maha orame adugi matungda mahakse mahase Protestant amo oige maji yamna thawai yauba adugumba isogi dharma achumba gi dama mak thona phana laiba adugumba Protestant amo oige hana magi thamoida mahak lepameba adudagi ti mahangna hujikti magi pungda chapuna lepaga asengba isorgi wapau Matthew Mark Luke ta piriba isorgi asengba pon adu
ꯄꯣꯜꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟꯁꯇ ꯏꯕ ꯔꯣꯃꯥꯟꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯄꯤꯁꯜꯁꯦ ꯑꯁꯤꯒꯨꯝꯕ ꯆꯤꯊꯤꯁꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯃꯥꯏꯅ ꯙꯔꯃ ꯁꯦꯝꯕ ꯐꯪꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯇꯥꯛꯀꯦ ꯍꯥꯏꯅ ꯃꯍꯥꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯔꯃꯣꯟ ꯑꯁꯤꯁꯨ ꯃꯊꯪ ꯍꯥꯏꯔꯤꯕ ꯔꯣꯃꯥꯟꯁ ꯒꯣꯁꯄꯦꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯂꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯇꯥꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯟꯗꯣꯔꯛꯏꯕ ꯋꯥꯐꯥꯎꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯀꯦꯊꯣꯂꯤꯛꯀꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯑꯝꯕꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯝꯅ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯃ ꯃꯈꯣꯏꯅ ꯐꯪꯕꯗꯨꯗ ꯃꯈꯣꯏꯁꯦ ꯉꯛꯄ ꯐꯥꯎꯔꯝꯃꯦꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯣꯍꯤꯠꯁꯤꯡꯅꯗꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯔꯣꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯔꯣꯝꯗ ꯄꯥꯎ ꯄꯤꯔꯝꯃꯦꯕ ꯑꯗꯨꯒ ꯃꯗꯨ ꯈꯪꯕꯗꯒꯤ ꯔꯣꯝꯗꯒꯤ ꯚꯦꯇꯤꯀꯦꯟꯗꯒꯤ ꯄꯣꯞꯅ ꯃꯈꯣꯏꯒꯤ ꯀꯣꯔꯅꯦꯂꯤꯌꯁ ꯀꯧꯕ ꯃꯈꯣꯏꯒꯤ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯄꯨꯔꯣꯍꯤꯠ ꯑꯃ ꯕꯣꯍꯦꯅꯤꯌꯥ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯝꯃꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯙꯔꯃꯗꯣ ꯑꯩꯈꯣꯏꯅ ꯃꯣꯂꯨꯁꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯤꯕ ꯙꯔꯃꯗꯣ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯃꯛ ꯖꯣꯟ ꯃꯣꯂꯨꯁꯅ ꯇꯥꯛꯄꯤꯔꯤꯕ ꯙꯔꯃꯗꯣ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯤꯕ ꯔꯣꯃꯥꯟꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯗꯨꯁꯨ ꯉꯁꯥꯏꯒꯤ ꯀꯣꯔꯅꯦꯂꯤꯌꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯁꯟꯗꯣꯛꯄ ꯍꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯀꯣꯂꯦꯁꯅꯦꯅ ꯇꯥꯛꯄꯤꯕꯒ ꯉꯁꯥꯏꯒꯤ ꯖꯣꯟ ꯃꯣꯂꯦꯁꯅ ꯇꯥꯛꯄꯤꯕꯒ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯕ ꯈꯦꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯖꯣꯟ ꯃꯣꯂꯦꯁꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯆꯔꯆꯇꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯈꯩ ꯇꯥꯔꯝꯃꯦꯕ ꯑꯗꯨꯒ ꯀꯣꯔꯅꯦꯂꯤꯌꯁꯅ ꯁꯟꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯁꯟꯗꯣꯛꯏꯕ ꯉꯁꯥꯏ ꯔꯣꯃꯥꯟꯁꯇꯒꯤ ꯁꯟꯗꯣꯛꯏꯕ ꯋꯥꯄꯥꯎꯗꯣ ꯇꯥꯕꯤꯅꯕ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦꯕ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯔꯣꯝꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯏꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯔꯣꯝꯗ ꯏꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯖꯣꯟ ꯃꯣꯂꯦꯁꯅ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯑꯩꯈꯣꯏꯒꯤ ꯆꯔꯆꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯇꯥꯛꯄꯤꯔꯦ ꯍꯥꯏꯅ ꯄꯨꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯏꯔꯕ ꯃꯇꯨꯡꯗ ꯃꯣꯂꯦꯁꯄꯨ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯣꯞꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯖꯦꯜꯗ ꯊꯝꯖꯤꯜꯂꯝꯃꯦꯕ ꯑꯗꯨꯒ ꯕꯦꯅꯣꯅꯤꯌꯥꯗ ꯂꯩꯔꯤꯕ ꯕꯤꯁꯣꯞꯅꯀꯣ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪ ꯅꯁꯥꯅ ꯌꯥꯖꯧ ꯅꯪ ꯊꯥꯗꯣꯛꯆꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯛꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯙꯝꯀꯥ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩ ꯔꯣꯝꯗ ꯑꯣꯏꯅ ꯆꯠꯆꯒꯦ ꯔꯣꯝꯗ ꯑꯥꯄꯤꯜ ꯇꯧꯔꯝꯃꯦꯕ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯆꯥꯌꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯕꯗꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯄꯣꯞꯅ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯃꯤ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯆꯦ ꯑꯣꯏꯅ ꯑꯏꯕ ꯑꯣꯏꯅ ꯄꯤꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡꯗ ꯑꯌꯥꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯗꯤꯅꯣꯃꯤꯅꯦꯁꯟ ꯇꯥꯛꯄꯤꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯄꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯄꯣꯛꯏ ꯏꯃꯥ ꯄꯨꯡꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯐ꯭ꯔꯤ ꯋꯤꯜ ꯂꯩꯇꯦ ꯑꯗꯨꯒ ꯔꯣꯝꯒꯤ ꯆꯔꯆ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯇꯧꯗꯦ ꯃꯍꯥꯛꯇꯤ ꯁꯨꯡꯇꯨ ꯇꯨꯕ ꯅꯥꯏꯗꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯔꯆꯅꯤ ꯑꯗꯨꯒ ꯄꯣꯞ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯟꯕ ꯇꯧꯗꯦ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯆꯨꯝꯍꯟꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁꯇꯦꯟꯁꯤꯡꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯆꯨꯝꯍꯜꯂꯤꯁꯤꯒ ꯃꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯒ ꯄꯔꯒꯦꯇꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯁꯦ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏ ꯅꯣꯔꯣꯛ ꯆꯠꯇꯦ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯃꯩꯅ ꯆꯥꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯈꯣꯏ ꯄꯨꯔꯣꯍꯤꯠꯇ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯗꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯌꯥꯏ ꯅꯣꯔꯣꯛꯀꯤ ꯃꯩꯗꯒꯤ ꯀꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯃꯈꯣꯏꯅ ꯃꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯁ ꯍꯥꯏꯗꯤ ꯂꯣꯔꯗ ꯁꯐꯔ ꯇꯧꯕ ꯃꯇꯝꯗ ꯇꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯪꯒꯨꯔ ꯃꯍꯤ ꯑꯗꯨ ꯑꯁꯦꯡꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯏ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯃꯥꯁꯀꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ
ꯄꯣꯞꯇ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒ ꯄꯨꯔꯣꯍꯤꯠꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯣꯛꯄꯤꯔꯒꯗꯤ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯁꯤꯒꯤ ꯃꯔꯝ ꯑꯗꯨ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯈꯤꯕ ꯃꯤ ꯑꯗꯣ ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯔ ꯃꯈꯣꯏ ꯁꯔꯒꯗ ꯆꯠꯂꯝꯕ ꯌꯥꯏ ꯅꯣꯔꯣꯛꯇ ꯂꯩꯔꯝꯃꯒꯁꯨ ꯁꯔꯒꯗ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯔꯒ ꯄꯥꯎꯈꯨꯝ ꯄꯤꯌꯣꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯀꯦꯊꯣꯂꯤꯛꯀꯤ ꯑꯔꯥꯟꯕꯁꯤꯡꯗꯣ ꯕꯥꯏꯕꯜꯗꯒꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯃꯈꯣꯏꯗ ꯏꯔꯒ ꯃꯈꯣꯏꯗꯣ ꯂꯥꯜꯂꯤ ꯍꯥꯏꯅ ꯎꯠꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯄꯣꯞꯅ ꯃꯍꯥꯛꯁꯦ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯀꯟꯕꯤꯅꯕ ꯃꯇꯝ ꯈꯔ ꯀꯟꯕꯤꯔꯝꯃꯦꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯄꯨ ꯐꯥꯔꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯍꯥꯠꯂꯝꯃꯦꯕ ꯑꯍꯥꯟꯕꯗ ꯃꯍꯥꯛꯁꯦ ꯄꯥꯡ ꯊꯤꯔꯝꯃꯤ ꯄꯥꯡ ꯇꯤꯡꯉ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯎꯠ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯅꯀꯣ AD 1553ꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯎꯠ ꯑꯣꯟꯅ ꯇꯨꯝꯕ ꯃꯈꯩ ꯃꯍꯥꯛꯁꯦ ꯑꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯦꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤꯗꯃꯛ ꯖꯣꯟ ꯃꯣꯂꯦꯁꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯍꯣꯏ ꯃꯈꯣꯏ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯃꯈꯣꯏ ꯄꯣꯞꯅ ꯍꯥꯏꯕ ꯄꯣꯞꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤꯔꯒ ꯃꯈꯣꯏ ꯑꯆꯧꯕ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯈꯣꯏꯒꯤ ꯁꯦꯟꯋꯠ ꯐꯥꯎꯕ ꯆꯠꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯔꯥꯟ ꯈꯨꯕꯝꯁꯦ ꯄ꯭ꯔꯚꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯐꯪꯕꯅꯤ ꯄꯣꯞꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯗꯈꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯐ꯭ꯔꯥꯟꯁꯤꯁ ꯒꯦꯝꯕꯥ ꯀꯧꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯣꯝꯕꯥꯠ ꯃꯆꯥ ꯑꯃꯁꯨ ꯃꯥꯁꯦ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯙꯔꯃꯁꯦ ꯃꯥ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯐꯥꯔꯦ ꯃꯍꯥꯛꯄꯨ ꯃꯤꯂꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯈꯣꯏꯒꯤ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯒꯗꯧꯕꯒ ꯃꯍꯥꯛꯀꯤ ꯃꯩ ꯊꯥꯒꯗꯧꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠ ꯑꯃꯅ ꯃꯉꯣꯟꯗ ꯀ꯭ꯔꯣꯁ ꯑꯃ ꯄꯤꯔꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕꯤꯈꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯤꯛ ꯊꯜꯂꯦ ꯅꯈꯣꯏꯒꯤ ꯎꯀꯛ ꯃꯆꯦꯠ ꯑꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯎꯀꯛ ꯃꯆꯦꯠ ꯑꯃꯗ ꯅꯝꯂꯤꯕ ꯀ꯭ꯔꯣꯁ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨ ꯀꯛꯊꯠꯂꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯝꯃꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯑꯩ ꯂꯤꯖꯔꯛꯀꯦ ꯁꯤꯗꯩꯗ ꯏꯪꯂꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯃꯤꯡꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ ꯅꯍꯥ ꯑꯣꯏꯕ ꯑꯃ ꯃꯍꯥꯛ ꯅꯣꯡꯃ ꯔꯣꯝꯗ ꯂꯥꯛꯑꯝꯃꯦ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯣꯝꯒꯤ ꯆꯔꯆ ꯑꯁꯤꯗ ꯐꯥꯎꯔꯒ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯥꯁ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤ ꯃꯥꯁ ꯇꯧꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯟꯗꯣ ꯃꯗꯨꯒꯨꯝꯕꯗꯣ ꯄꯥꯏꯔꯒ ꯃꯈꯣꯏꯅ ꯇꯧꯔꯝꯃꯦꯕ ꯃꯈꯣꯏꯒꯤ ꯀꯦꯊꯣꯂꯤꯛꯀꯤ ꯍꯧꯅꯕꯤ ꯃꯁꯤ ꯑꯁꯦꯡꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯅꯤ ꯏ ꯑꯣꯜꯂꯦ ꯍꯥꯏꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯃꯥꯁꯀꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯇꯟꯒꯨꯝꯕꯗꯣ ꯃꯥꯅ ꯂꯧꯊꯔꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯅꯦꯠꯄꯅꯦꯕ ꯑꯗꯨ ꯒ꯭ꯔꯥꯎꯟꯗ ꯅꯝꯈꯠꯂꯒ ꯊꯧꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯐꯠꯇꯕ ꯂꯥꯏ ꯃꯨꯊꯤ ꯂꯥꯛꯄꯁꯥ ꯅꯈꯣꯏꯅ ꯑꯁꯦꯡꯕ ꯏꯁꯣꯔ ꯑꯆꯨꯝꯕ ꯊꯧꯁꯥꯗ꯭ꯔꯒ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯟ ꯃꯆꯦꯠ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯀꯦꯊꯣꯂꯤꯛꯁꯤꯡꯅꯗꯤ ꯃꯁꯤ ꯈꯨꯔꯨꯝꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯃꯥꯁ ꯇꯧꯕꯗ ꯑꯁꯤꯒꯨꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅ ꯃꯥꯅ ꯂꯥꯎꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯃꯆꯦꯠ ꯃꯆꯦꯠ ꯃꯈꯣꯏ ꯀꯦꯊꯣꯂꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯑꯝꯕ ꯌꯥꯕꯅꯦꯕ ꯑꯗꯨꯕꯨ ꯄꯨꯔꯣꯍꯤꯠꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯝꯃꯤ ꯍꯦꯡꯀꯣ ꯃꯍꯥꯛꯄꯨ ꯄꯣꯞꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯃꯇꯝ ꯈꯔ ꯈꯨꯗꯛꯇ ꯍꯥꯠꯇꯅꯕ ꯑꯃ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯣꯞꯀꯤ ꯃꯃꯥꯡꯗ ꯄꯨꯔꯝꯃꯦꯕ ꯑꯗꯣ ꯄꯣꯞꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯄꯣꯞꯇ ꯇꯥꯕ ꯃꯇꯝꯗ ꯄꯥꯎꯁꯦ ꯄꯣꯞꯇ ꯄꯤꯕ ꯃꯇꯝꯗ ꯄꯣꯞꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯕꯨ ꯈꯨꯗꯛꯇ ꯃꯩ ꯊꯥꯔꯒ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯔꯗꯤꯅꯦꯜ ꯕꯤꯁꯣꯞ ꯃꯀꯣꯛ ꯑꯃꯅ ꯄꯣꯞꯇ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯇꯞꯅ ꯑꯩꯈꯣꯏꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯍꯥꯠꯁꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯀꯅꯥꯅ ꯏꯟꯁꯤꯜꯂꯒ ꯃꯁꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯗꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯦ ꯍꯥꯏꯕ ꯃꯇꯨꯡꯗꯒꯤ ꯌꯥꯕꯤꯔꯦ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯃꯁꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯁꯨꯃꯥꯏꯅ ꯃꯍꯥꯛꯄꯨ ꯂꯥꯎꯊꯣꯛꯑꯦ ꯃꯁꯤ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯗꯟꯗꯤꯁꯤꯡ ꯑꯗꯣ ꯄꯣꯞꯅ ꯑꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯑꯦ ꯃꯗꯨꯗꯤ ꯃꯍꯥꯛꯁꯦ ꯃꯥꯅ ꯍꯥꯏꯀꯣ ꯃꯍꯥꯛꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ
ꯃꯍꯥꯛꯀꯤ ꯃꯩ ꯊꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯐꯤꯔꯣꯜ ꯁꯦꯠꯇꯅ ꯃꯍꯥꯛꯁꯦ ꯄꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯩꯇꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯄꯤꯛꯆꯔ ꯐꯣꯇꯣ ꯌꯦꯛꯄ मागी मकोक्ता अदुगुम्बा अमा महा टुपीगुम्बा अमा उक्कदबनी अदुगु मागी फुरितजु अदुगुम्बा नोरोक्की मैगी अचाकपा फ्लेमसिंग अदु येकपा उtkadabani हाय अदुगा महाकी येत थंगबा मखुतो कक्थतकदबनी अदुमाइना तौरबा मतुंगदा पुरबा मतुंगदा महाकसे ngसाइगी मोय रोमान कैथोलिक मखोगी कैथोलिक चर्च खोंगनेन हकिबा मफमदो मदुदा महाकु मै थारा हातकदने माना पावजे फंगबा मतुंदा माना इशोंगना कन्ना हाजरमी हायगुमा थौनादो महाना पिबिनिंगाइगिदम सुमाइना लंबीदा माकु पुरगा लापो मतंदा मफी मरोन थोंगदना पुरगा लापो मतंदा मीसिना मापु कैथोलिक मीसिना मापु यामना थीना ngangbako याम नोकेम फाइगेम तौबा अदुबु नोंनाबिबदो महाक तौरामेबा हेमा तौरामे सुमाइ लायमे अदुगा महाकना ngसाइ मखोगी तन अदुबु नेखाइगी मफम चर्च पुरको मतंदा महाकसे मफम अदुदा महाक लायरमे अदुगा मोय दंदी पीगदबु मी अदुना महाकी येथंगबा मखुतो कक्थलमे अदुगा मखोइना चै अमगी मथक्ता थेलमे अदुगा सुमाइ तौरे तौबु मतंदा अदुगा महाकना महाकु पुनगदबु चौकी अदुदा महाकना किस तौरमे साइगी नहाजिना किस तौरमे अदुगा मतंदा महाक पुले अदुगा ngसाइगी मोय मै ओटनाइबा अना मैबुल अनि पाइरग माइ मसाजे सिदिरि फावबको चुरगको माइ ngसाइदुदा पुचनलगा अदुम मै थारगा अदुमाइना हातोमेबा असमाइ तोदा ममै थंगददिको महाकसे उट ओनजि फाव महाक चालगा असमाइना हारमी चिनावसे तमथीबा मोंग क्यामरमदा कोइना ममानिगी वारी ताले असमाइ तोदना रोमान कैथोलिकना कोइना मखोइना सुपरमेसी ओइरिंगेगी मतमदा क्रिश्चियन सिंग मखोगी ओना तैनबदा बाइबलना ताकपिबा मिसिंग असुबु यामना तमथीबा मोंगदा असमाइना हातुना लई चिनावसा मसिनी अरोइबा मतमदसु हाइरिबा थौंगसिमो बाइबलना हाइबिगी मतंगना मसे अखोइदा तौरकनी अदुगुम्बा मतमदा प्रभुना अखोइगिदमु लेपिनी अखोइजु असुम्बगिदमु थोना फना कोइना हाइ थवाइ पामुदना सिखिबा इसिनावसिना असुम्बगिदमु सिखिबुगुमना अखोइजु असुम्बगिदमु लेपसे हाइना मयामदा हाइजरी अनौबा मिसिंग ओरगदि इसिनावसिंग सब्सक्राइब तौबियु मरु मपांगदा शेयर तौबियु चैनल असे चावखटपदा खरा मतंग पांगबियु अखोइ अरोइबा मतमदा हिंगलिबनि ईश्वरगी असुम्बदो थिदोमिनरगा अखोइ पुन्ना समिनसे करिगुम्बा बाइबलगी मरमदा एनी हंगनिंगबा क्वेश्चन लेरबसु हंगबिरो कोइना बाइबल दगी फजना नैनमिनसे हाइना मयामदा अपील तौजरी प्रार्थना तौसे सगदा लैबे इपा ईश्वर याम थागसरे कोइ जॉन मोलेस ना इपा नाके असुम्बगिदमक थोना फना असुक्कि मते असुम्बा मयाम खंगबदो मयामदा ताकपिदना थवाइ पाव थादकी दुगा ताकब वारिसिदा खुदंगना नाके असुम्बगिदमक थवाइ थादकी अखोइसु अरोइबा मतमनि हिंगो अखोइसु नाके असुम्बगिदमक थोना फना लेपंगंबा असुम्बगिदमक थवाइ पाव थादोकपंगंबा नुपा नुपि हाइबु ओहनबिउ तारिबिसना खुंगदसु नहाना मपान हाइदबु पोर फिनाबिउ प्रभु यीशु ख्रिस्ट की मिंदा खुरमजरी आमेन।